Denmark mamanaba sikrabasu kaya nungsiramdi. Ma soktre habe mongonda nungairami. Somdadi Minister Kumargi macha drug sizinare haina sarasan kibana macha nupabu sathoktanaba lona waraknaba honi. Denmark nusilaga mayumdagi thokige tawbudo Kumarna khamjai. Hai, kadaidano nang irang nendrifo chathokano haibase taroidro nang. Ba, ai wakhal yam nungai hendakse. Aduna matim ta koithoge. Promise macha ni cha chaba chapanati. Yaru hebani. Yadar susalani. Mapa macha ngarang ngangnaraputida Biki suma palomde changi. Kaino kaidonorgi. Ngaktang pothagi khanbase sukai hari. Adum khana duida toromise kamaina no habanida. Aine natine noina pa noksek manbase asina iuba yadi khanaba pangol hawe. Tungane yumama sabiro lejakragi songyadi. Mayam marakta leibasibo naram chatwar pangamde. Natomta leraga nupi kyaga oktaba chatluge haino. Ha. Kupaksina thazaladi yambaga sini uji. Ngahoro, yare, noina pa nacha angauba sadane aidi chachare. Hairaga thoklei mapana khamaubaga takidri. Yumdagi gari thawdokkibado yajenbana lona marum amadagi yenglami. Denmark gari matungda maso magi gari machado thauraga inakhi. Somdana Kumarna kadai chatlino maidubo makho mukot punchalaga thamamdawni. Bikina sige sana baba na wabi waidi. Bot kabagi waridumadi toko manglanda mangra tanbado thoni. Sele amai tharun pai sukai lero. Adu hairamduna mathaklomda kaki. Kumarsu maithong imamaksina mapalomda thoklaga mi amani lakpaduga gimanakta wari watai tawnaba changsilai. Mayam warobi biyadeko ngaksunga hailaina tawrisi. Ahal lamana yaida sir isa fataba pokuse mantha othokna sakraponi. Kumar se tonga kibana magi bot ki wazabana masanupa kangkhale. Kaide gi aigi jase mangaw khore thiraso nisa sizinarpa natido. Marumna mangale haiduni namdana marumna bijabi oiramale. Unthokpani aigi laibakse. Ujina mo kanana tawraga thagaliba photo no ariba photo duda viral amuk chanbiri. Masu ikai jarabani. Aldadi matomta mabuninga khali. As macha sakta sika kakatanaga sutawi nangondari bot chupi hipiro ina. Amuk taksina ai. Hoini sir, matam jam luri. Sir bukal ko mina tawba mawirini. Ado sir aina nahan haijaba isagi admission do mateng khara pangbiu haijaba dubu. Kaya pamino. Lak amakak na yarni da. Tawsi. Maigi matangdadi aina loina mateng tawgani. Karimta waruno. Hayingi numitsini Tamnaga Denmarka Thanakiba numitsi Numitsida makoinigi marakta kanamadi soidena khudong thigani. Hayingi numitsina so Tamnagi anawu punsi ma hungan gadawri. Adubu nungaibra awabra haidudi haiba ngamdri, khangba ngamdri, tamba ngamdri. Adubu tamna kanagi mafamda mahak wahai amataso hodoklamdi. Kaisu tawdabagum, kaisu khandabagum, ichamchamna leibagum, angang pamduna mapalomda thoklai. When Busulak na Layrambaduda Lagnari. Kay numit nga sisibo, kay galigi, laktuk na laim misibo. Manggol gi paglanga do na tamliba, pagto muklauraga, tuiga tabaga na pamidugi managda taraklami. Angang duga pamtarake daw baga. Kadayje, angang do ayam tapamzagi. Asi ay din angang do, tamnadagi law do na pami. As, nungsiba na lori masaksi, hayeng mapagi managda trakradi. Inia nangdi onthok na nungai hawroi. Thabana aduni moina ne amuk masugi kumaida awaba kawba. Aduga aina amuk isu uningba ngahollaga thanam dawredana. Si khangdana ne aidi lehening dabani. Nungsira kanda moigi mini haidana pubi khidawredana. Aduni kai kandam da lehelino china tawraga tando khoyadu inia. Adumain hek tawram dawni. Aisu khoida moge managda chatawre. Koi baba imasu pulamna chatlani. Karam kanda ini di tadi niya. Khangde yam thuna chatlani hai. Kuireda baba na chatse haibadi. Aduda imana yadada na leirini. Bibagi managda chatlani haiduda bibaga angang wairingagi hauminarakpa chawminarakpa loinarakpa mayamdo ningsinglaktu na nungsirai. Uda kuire ne mawa mapawga dakidaba kuire. Kamay tawrige su khangde. Nung phadok thengnabada
ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯅꯕꯗꯨꯕꯨ ꯍꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯗꯗꯥꯅ ꯊꯣꯛꯂꯛꯑꯣ ꯌꯥꯗꯕꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯁꯣꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯊꯦꯝꯃꯒ ꯄꯨꯔꯛꯁꯤꯅ ꯍꯥꯏꯌꯦ ꯇꯝꯅꯥꯅ ꯑꯩꯁꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯊꯣꯏ ꯃꯇꯝꯗꯨꯗ ꯅꯣꯏ ꯗꯗꯥ ꯅꯪ ꯑꯩ ꯁꯤꯈꯛꯅꯤ ꯂꯣꯏꯅꯔꯝꯃꯤꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯜꯂꯛꯂꯔꯣꯏ ꯈꯪꯂꯝꯅꯗꯤ ꯑꯃꯨꯛ ꯈꯟꯅꯕ ꯌꯥꯎꯈꯤꯕ ꯀꯧꯅꯗꯕꯒ ꯌꯥꯎꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯗꯣ ꯁꯨꯀꯠ ꯈꯠꯅꯗꯅ ꯂꯩꯔꯝꯒꯗꯕꯅꯤ ꯈꯪꯗꯦꯗ ꯑꯩꯗꯤ ꯆꯠꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯏꯆꯦ ꯕꯕꯥꯒꯤ ꯃꯆꯤꯡꯁꯤꯗꯅꯦ ꯅꯤꯡꯉꯥꯏ ꯇꯧꯕꯁꯨ ꯀꯤꯔꯤ ꯊꯕꯥꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯆꯠꯅꯤꯡꯗꯣꯏꯅꯣ ꯃꯤꯔꯝꯗꯅꯤ ꯃꯤꯒꯤ ꯂꯝꯗꯅꯤ ꯂꯩꯔꯨꯗꯣꯏꯗꯣ ꯑꯁ ꯅꯨꯄꯥꯒ ꯂꯣꯏ ꯀꯥꯏꯅꯗꯧꯔꯤꯅꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯆꯦꯜꯂꯛꯄꯅ ꯐꯔꯗꯣꯏꯔꯥ ꯈꯪꯗꯦ ꯍꯩ ꯃꯁꯤꯗꯤꯕ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯊꯣꯏꯗꯤ ꯅꯣꯡꯂꯛꯇꯦ ꯁꯦꯔꯤꯌꯁ ꯇꯥꯅꯅꯦ ꯍꯥꯏꯔꯛꯂꯤꯕꯗꯣ ꯆꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯆꯦꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ ꯇꯥꯝꯅꯥꯁꯨ ꯋꯥꯔꯤ ꯈꯪꯉꯤ ꯊꯣꯏꯒ ꯕ꯭ꯔꯣꯟꯁꯟꯒꯒꯤ ꯃꯇꯥꯡꯗ ꯉꯝꯗ꯭ꯔꯦ ꯅꯁꯥ ꯅꯁꯥꯅ ꯍꯣꯠꯅꯖꯧ ꯑꯩꯒꯤ ꯐꯥꯎ ꯍꯣꯠꯅ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯒꯤ ꯑꯃꯨꯛ ꯁꯤꯟꯅꯔꯛꯀꯅꯨ ꯄꯨꯈꯠꯇꯕꯤꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯆꯦꯅꯤꯡꯉꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯔꯣꯏꯅ ꯊꯤꯡꯉ ꯊꯝꯃꯤꯅꯤ ꯑꯗꯣ ꯇꯥꯃꯣꯆꯧꯗꯤ ꯎꯗꯦꯅ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯆꯦ ꯃꯃꯥꯟꯅꯕꯩ ꯃꯅꯥꯛꯇꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡꯗꯤ ꯆꯠꯈꯤꯕꯅꯤ ꯉꯁꯤꯕꯨꯗꯤ ꯂꯥꯛꯑꯅꯤ ꯑꯗꯣ ꯆꯦ ꯀꯔꯝ ꯀꯥꯟꯗ ꯃꯣꯔꯣꯛ ꯆꯥꯕ ꯌꯥꯗꯣꯏꯅꯣ ꯁꯤꯡꯖꯨ ꯑꯃ ꯆꯥꯁꯦꯕ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯊꯕꯥꯅ ꯍꯥꯏ ꯑꯉꯥꯡ ꯄꯤꯛꯄ ꯆꯦꯟꯕꯅꯤꯅꯅꯦ ꯃꯣꯔꯣꯛꯀ ꯆꯥꯕ ꯌꯥꯗꯦ ꯑꯉꯥꯡ ꯅꯥꯔꯒ ꯃꯃꯥ ꯈꯛꯅꯤ ꯋꯥꯗꯣꯏꯁꯤ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕ ꯅꯠꯇꯦꯁꯦ ꯍꯧꯔꯨꯅꯨ ꯅꯌꯨꯝꯗ ꯆꯥꯕ ꯇꯜꯂꯁꯨꯅꯦ ꯁꯤꯗ ꯁꯨꯔꯒ ꯆꯥꯎ ꯅꯆꯦꯗꯤ ꯄꯤꯖꯕ ꯌꯥꯗꯣꯏꯀꯣ ꯍꯣꯏ ꯑꯗꯣ ꯆꯦ ꯁꯨꯛꯆꯥꯒ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯍꯧꯅꯕꯒ ꯉꯝꯗꯧ ꯃꯥꯟꯗꯤ ꯑꯩꯗꯤ ꯑꯆꯝꯕꯅꯕꯨ ꯍꯦꯟꯅ ꯍꯩꯅꯔꯦꯗ ꯍꯥꯟꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎꯁꯨ ꯈꯪꯂꯕꯅꯤꯅ ꯑꯗꯨꯝ ꯍꯦꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯔꯛꯑꯒ ꯇꯧꯕꯅꯤꯉꯥꯏꯗꯣ ꯈꯤꯔꯦ ꯑꯩ ꯊꯣꯏ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯨꯝꯗꯣ ꯍꯧꯈꯤꯕ ꯑꯃꯨꯛ ꯄꯨꯊꯣꯛ ꯋꯥꯊꯤ ꯑꯃꯨꯛ ꯉꯥꯡꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯐꯝꯂꯝꯃꯤ ꯑꯦꯔꯣꯟꯅ ꯍꯦꯟꯂꯨꯝꯒꯤ ꯁꯣꯔꯨꯝꯗ ꯐꯝꯂꯝꯃꯤ ꯊꯕꯛ ꯈꯔ ꯀꯟꯅ ꯁꯨꯔꯝꯃꯤ ꯁꯨꯔꯨꯁꯨ ꯊꯣꯡꯗ ꯀꯣꯀꯣꯛ ꯊꯤꯜꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯣꯛꯃꯤ ꯃꯥꯅ ꯀꯧꯍꯟꯕꯅꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯦꯕꯜꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯀꯩ ꯂꯩꯒꯦ ꯑꯩ ꯀꯧꯋꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯥꯔ ꯑꯦꯔꯣꯟꯁꯨ ꯐꯝꯃꯣ ꯍꯥꯏꯗꯦ ꯁꯨꯔꯨꯝꯕ ꯐꯥꯏꯜ ꯈꯔꯗꯤ ꯑꯃꯨꯛ ꯊꯨꯞꯆꯤꯟꯗꯨꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯐꯝꯂꯤꯕ ꯆꯤꯌꯔꯗꯨꯗ ꯈꯖꯤꯡ ꯃꯁꯥꯗꯣ ꯉꯥꯊꯔꯞ ꯇꯧꯔꯒ ꯁꯨꯔꯨꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯗ ꯃꯑꯣꯡꯗꯨꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯈꯔꯗꯤ ꯉꯛꯏ ꯁꯨꯔꯨꯒꯤ ꯆꯃꯝꯅꯕ ꯃꯑꯣꯡꯗꯨꯗ ꯑꯦꯔꯣꯟꯁꯨ ꯋꯥ ꯍꯩꯅꯕ ꯉꯥꯊꯔꯝꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯏ ꯇꯦꯕꯜꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯄꯦꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯇꯦꯕꯜꯗꯨꯗ ꯀꯣꯀꯣꯛ ꯁꯨꯕꯤ ꯁꯥꯟꯅꯩ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯨꯛꯌꯦꯡ ꯌꯦꯡꯉꯛꯇꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯨ ꯀꯨꯏꯅ ꯊꯕꯛ ꯇꯧꯕꯁꯦ ꯕꯣꯔꯤꯡ ꯆꯨꯕꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯁꯨꯔꯨꯗ ꯅꯣꯛꯂꯛꯏ ꯁꯝꯇꯥꯏꯝꯁ ꯈꯔ ꯋꯥꯔꯛꯄ ꯃꯇꯥꯡꯗꯤ ꯌꯥꯎꯔꯛꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯅꯟ ꯁ꯭ꯇꯣꯞꯇ ꯂꯩꯔꯛꯄꯁꯦ ꯋꯥꯈꯜ ꯐꯛꯆꯤꯜꯂꯛꯏ ꯑꯦꯔꯣꯟꯁꯨ ꯅꯣꯟꯈꯠꯂꯛꯏ ꯑꯗꯨꯅ ꯑꯣꯏꯕꯗꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯊꯕꯛ ꯄꯥꯏꯈꯠꯂꯝꯃꯤꯁꯦ ꯁꯨꯔꯨ ꯍꯟꯗꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯅꯣꯛꯂꯛꯏ ꯍꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯥꯏꯠꯇ ꯁꯨꯝ ꯈꯖꯤꯛ ꯁꯦꯜ ꯇꯥꯟꯕꯅꯤꯗ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯁꯥꯔ ꯗꯦꯟꯃꯥꯔꯛꯅ ꯁꯦꯜ ꯀꯌꯥ ꯄꯤꯔꯕ ꯅꯪꯒꯤ ꯊꯕꯛꯀꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯚꯥꯞ ꯇꯥꯗꯕꯗꯨꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯦꯔꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯗꯨꯁꯨ ꯃꯥꯏꯊꯣꯡ ꯁꯠ ꯍꯣꯡꯉꯤ ꯃꯥꯏꯊꯣꯡꯗ ꯅꯠꯇ ꯃꯁꯥ ꯐꯥꯎꯕ ꯈꯤꯇꯪ ꯅꯤꯡꯂꯛꯏ ꯑꯦꯔꯣꯟꯁꯨ ꯄꯦꯟ ꯁꯥꯟꯅꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯉꯛꯄ꯭ꯔꯥ ꯂꯨꯅ ꯇꯧꯔꯒ ꯐꯣꯡꯅ ꯈꯪꯉꯝꯕꯁꯦ ꯁꯨꯔꯨ ꯈꯨꯃꯛꯇꯦ ꯃꯃꯥꯏ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯍꯧꯅꯕꯤ ꯂꯣꯠꯁꯤꯟꯕ ꯉꯝꯗꯕꯅ ꯎꯊꯣꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕꯗꯣ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯆꯦꯜꯂꯨꯕ ꯉꯝꯗ꯭ꯔꯦ ꯃꯥꯏꯊꯣꯡꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯅ ꯑꯗꯨꯝꯕ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯁꯦꯜ ꯐꯪꯉꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯤꯒꯤ ꯐꯦꯃꯤꯂꯤ ꯊꯨꯒꯥꯏꯅꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯍꯥꯡꯉꯣ ꯐꯦꯃꯤꯂꯤ ꯕ꯭ꯔꯦꯀꯤꯡ ꯑꯦꯖꯦꯟꯁꯤ ꯀꯥꯏꯅ ꯅꯪꯅ ꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯊꯕꯛꯁꯨ ꯇꯧꯔꯛꯂꯦ ꯑꯗꯨꯅ ꯄꯣꯊꯥꯔꯣ ꯍꯥꯏꯗꯤ ꯋꯥꯔꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯅꯌꯥꯝꯗꯤ ꯐꯪꯉꯝꯃꯅꯤ ꯑꯗꯨꯅ ꯐ꯭ꯔꯦꯁꯔ ꯀꯥꯡꯕꯨꯗ ꯑꯃꯨꯛ ꯐꯦꯁꯤꯂꯤꯇꯤꯁꯦ ꯄꯤꯕꯤꯔꯒꯦ ꯑꯗꯣ ꯅꯪꯗꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯋꯥꯈꯜ ꯂꯩꯕꯤ ꯅꯁꯥꯗ ꯄꯤꯊꯣꯛꯆꯔꯛꯄ ꯒꯨꯟ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯒꯨꯟꯗꯣ ꯅꯁꯥꯅ ꯁꯤꯖꯤꯟꯅꯔꯒ ꯍꯥꯡꯉꯨ ꯑꯩꯅ ꯍꯥꯏꯗꯣ ꯐꯦꯃꯤꯂꯤ ꯕ꯭ꯔꯦꯀꯤꯡ ꯑꯦꯖꯦꯟꯁꯤ ꯍꯥꯏꯗꯣ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤ ꯌꯥꯝꯅ ꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯈꯛꯇꯅꯤ ꯊꯤꯒꯠꯅꯔꯨꯔꯗꯤꯅꯦ ꯑꯃꯁꯨ ꯂꯣꯏꯅ ꯂꯤꯡ ꯂꯩꯅꯔꯝꯕꯅꯤ ꯁꯤꯃꯗꯤ ꯅꯪ ꯈꯪꯍꯧꯗ꯭ꯔꯕꯣ ꯈꯪꯗ꯭ꯔꯁꯨ
ngasi aina hare khangko you may leave now ikai man ngahak da masa phok tarang chali Aaron na thokina baharak padu fau mahakaw bani ngahakti makhong thangba minute amani lepamaga mamai leiduna room dagi tholakle chana sahaijai kisna tabada sel pamlaba aina collector ba mahakse haktu noi kibaki imung mahilang na bahona ba makhoi ni na kainaraga aina harangna no ki khaluba ayi wakhase laina phau ya dramal kesu khanta da thangnuba iki khongthang sina kesu ikai phir pikhumlani ayi oi bayaroi da pusak amabu ayi oi be hebaki asabadunara aina tawkiba mayamse ai kamaina siyongna phataba wakal khaluban Jos ki mamangda ai saksu utpangham kitra somdana erona mi usitaba sarda ai nupi daga toromadi mamai de tana thangya dawni amon me mine sawbase jutjare khangan dawni murum solingai da kolama khingjalei erkhaponi nga iso ka basida iso langbo hek inin tangge phangde asi haidani yengwada ningol ge orami to nungsiringai sida muk tokcheleba phonsi masu aidi fajara nungsiba jani wakalse karena madi soidan lenerongani ba asi haidana nongmi paikalaga nungsibi bronson na au nungsiba Aaron so bronson or batuda khangpre khangna nakongdagi phone do khara thangdoga mame chena usili ikai khangli bani ningol di bronson ge nakanda phamduna nokpa khangi Aaron mami to mo pangthorakle phone do nakongda sa thingjalaga kailarge arusat gari gi sokhai kai da thanongge chathokpera thamoyare I karakani ko tamo aise pakhangni yaroi bang si chathokpa yaro haidana ne aina solo salini haina tamona chathokpa matamda aina kari apan pikige kari yekige ba hojita ngawbe ba ngawrga engona objection ba sabirano ai rice mill da chatoini habani o doina chalurani makha taranu ko ai thawgam chili yam yalakanu asi haidana mu kakthakhi bronson ni somda propok chakai piding chonga ga khanglabani magi program soiba tare khanbagi eli haidi thainai se minai oina bor fandai propani haikibdo sumjum chingnar eba hagira na khalambani ningol silakna rei bronson gi pakhum taningbagi ngasidi ko khaiba ilo kai dorage chathurano as idema mi aina ngasi lake haikrini mi kamai tawduno baibu jama laitaba pakhang oina ukhrani mi mana namanaba makauraga chatminarodana bronson do mai khangpong phangbagum mamit khangsing singai o adu ni yengjarage khangni dana ma ai nungai ni ba tema take care of your husband ai lamon khumnaba sem sare asi har maga hogolai thoiga tanjadu da phone am toksile laimi nga ngai bi sirro tamuna gari shop yu ya de ba mana ba lagi line de koklak ba yadro nang ai gi de se nungmata chongnam chadi mini kuntra gi manungda hek latraba ai nu to panu pada chenkhani thame Manau pana nupi ga khanar thoki bedo nomi yengi masi hangang sisu aina thaina le sani ngai didi phajana khananing mani hojikti khangde manangang bawasi taba phana nungai ri ningol eronda kolamuk tokseli amadusu hek pa khalak baga chekhali namai kai gira ha nang funing da tawni ko pakhang fari kaina aina furo kaina khalira ba chatpe yaro hai maktada sumanjana irang sagalakano kaino aini Aaron pingon bana babu heude kaino aini de ha amu wakhalai he aidi khoi bronson lana khaluri yare khangjane chancellor ga chari do nangdi nan kai aise thina cheninga ga leri boire madu masu oinarira thaoina saurira pairaga phone do sarkak talaga off thamjan ke luna lore food remati keba masu yauri bani Aaron handina call to budu chakhire makok to khoro kholaga pile da ko suyam paiba pomba kan basibu kaino khangdemi kharenga nalaga mukhem da yar aduna tradi chak thumbi o yar ariba adugi no padu masu aidano khangde chatliduna asi haiduna kharenga na hanba yana ba thaba kai kai lushina ba kana hotna jeremy ade mo george ta call tawi pairakti ngaglerga call back oina tor ami ai ngasi khara hanangan gani nang somna sanga khidro
ꯑꯩꯅ ꯂꯥꯛꯔꯣꯏ ꯍꯥꯏꯔꯒ ꯁꯨꯃꯟꯖꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯑꯕ꯭ꯔꯥ? ꯑꯩꯁꯨ ꯈꯔ ꯍꯟꯅ ꯍꯟꯒꯦ ꯇꯧꯕꯅꯤ ꯃꯤ, ꯑꯗꯨꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ. ꯅꯪꯅ ꯃꯄꯨꯅꯤ ꯍꯥꯏꯗꯅ. ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯊꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ. ꯑꯦꯔꯣꯟꯁꯨ ꯖꯣꯔꯖꯀꯤ ꯏꯄꯤꯡ ꯐꯤꯡꯕ ꯅꯍꯥꯟꯈꯩꯒ ꯃꯥꯟꯗꯧꯕ ꯃꯇꯧꯗꯨꯗ ꯀꯔꯤ ꯊꯕꯛ ꯑꯆꯤꯟꯕꯅꯣꯅ ꯈꯜꯂꯤ. ꯏ ꯊꯕꯛ ꯑꯣꯏꯔꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯌꯥꯆꯪꯉꯛꯄ ꯑꯗꯥꯏꯅꯤ. ꯇꯝꯅꯥꯗꯤ ꯉꯟꯇꯥꯅ ꯃꯁꯥꯅ ꯆꯥꯒꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯃꯃꯥꯒ ꯉꯥꯏꯗꯕꯤ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯦ. ꯃꯆꯥꯗꯨꯁꯨ ꯄꯝꯄꯝꯅ ꯊꯣꯡꯉꯤꯕꯅꯤ ꯃꯥꯒꯤ ꯀꯥ ꯃꯆꯥꯗꯨꯗ. ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯝ ꯐꯝꯅ ꯐꯝꯅ ꯖꯣꯔꯖꯇ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ. ꯔꯤꯡꯐꯥꯎ ꯆꯠꯄ ꯅꯪꯉꯝꯈꯤꯔꯣꯏ ꯄꯥꯏꯔꯛꯄꯤꯗꯣ. ꯗꯗꯥ. ꯍꯧ. ꯈꯨꯈꯨꯝꯗꯨꯗ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯇꯧꯔꯛꯏ. ꯊꯃꯣꯏꯗꯨꯁꯨ ꯏꯅꯧ ꯅꯧꯍꯜꯂꯤ. ꯐꯣꯟ ꯉꯁꯤꯒꯤ ꯄꯥꯡꯅ ꯆꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯉꯁꯥꯏꯁꯨ ꯇꯧꯔꯝꯕꯅꯤ. ꯆꯠꯂꯤꯁꯤꯗꯤ ꯍꯧꯖꯤꯛ. ꯉꯁꯥꯏꯅꯤ. ꯃꯇꯥꯡ ꯆꯥꯗ ꯖꯦꯂꯁ ꯀꯥꯕ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯑꯣꯏꯕꯅꯤꯅ ꯇꯧꯔꯤꯅꯤꯅꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯁꯨꯝ ꯊꯕꯛ ꯍꯜꯂꯛꯑꯕ꯭ꯔꯥ? ꯎꯅꯤꯡꯉꯤ. ꯌꯥꯝꯅ ꯑꯃꯨꯛꯁꯨ ꯉꯛꯅ ꯍꯜꯂꯛꯑꯕ ꯍꯥꯏꯔꯒ. ꯅꯃꯥ ꯅꯆꯥꯅꯤꯃꯛ ꯎꯅꯤꯡꯉꯦ ꯌꯥꯝꯅ. ꯀꯨꯏꯔꯔꯣꯏ ꯃꯄꯥꯗꯤ ꯁꯤꯟꯅꯔꯅꯤ. ꯅꯤꯡꯊꯤꯅ ꯑꯉꯥꯡꯒ ꯂꯩꯃꯤꯟꯅꯧꯀꯣ, ꯅꯥꯍꯟꯒꯅꯨ. ꯑꯉꯥꯡ ꯍꯦꯛ ꯅꯥꯍꯟꯕꯗ ꯃꯃꯥꯗ ꯑꯣꯏꯅ ꯇꯥꯏꯅꯅꯤ ꯑꯩꯗꯤ. ꯇꯝꯅꯥꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯂꯛꯏ. ꯇꯝꯅꯥꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯁꯣꯝꯗꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯥꯔꯝꯃꯤ. ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯅꯣꯡꯃꯒꯤ ꯇꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯄꯣꯊꯥꯕ ꯉꯝꯗꯦ. ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯒꯅ ꯅꯪꯅ ꯊꯝꯃꯛꯄ ꯁ꯭ꯇꯦꯇꯁ, ꯅꯪꯒꯤ ꯗꯤꯄꯤ ꯌꯦꯡꯉꯒ ꯑꯩ ꯄꯣꯊꯥꯏ. ꯑꯃꯨꯛ ꯃꯄꯤ ꯅꯧꯔꯛꯏ. ꯑꯩ ꯁꯣꯏꯈ꯭ꯔꯦ ꯗꯗꯥ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯁꯣꯏꯕ ꯑꯃ ꯇꯧꯔꯤ. ꯀꯩꯒꯤ ꯁꯣꯏꯔꯤꯅꯣ? ꯁꯣꯏꯔꯤ. ꯀꯅꯥꯅ ꯁꯣꯏ ꯍꯥꯏꯔꯤꯅꯣ? ꯁꯣꯏꯔꯤꯕꯗꯤ ꯅꯪꯁꯨ ꯅꯠꯇꯦ, ꯑꯩꯁꯨ ꯅꯠꯇꯦ. ꯅꯣꯡꯗꯝ ꯃꯃꯥꯅꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯝꯕ ꯇꯧꯕ, ꯑꯔꯥꯟꯕ ꯆꯠꯆꯗꯕ ꯃꯤ ꯈꯛꯇꯅ ꯍꯦꯟꯕꯅꯤ, ꯑꯋꯥꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯦꯡꯅꯕꯁꯨ. ꯇꯝꯅꯥꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ. ꯍꯤꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯅꯨꯄꯥꯁꯤꯅ ꯊꯦꯝꯃꯛꯏ. ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯀꯞꯄꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏ. ꯅꯪ ꯂꯧꯕꯁꯨ ꯂꯥꯛꯑꯣꯏ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯕ? ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯀꯞꯀꯅꯨ. ꯀꯞꯐꯝꯗꯕꯤ ꯂꯩꯔꯝꯃꯨ. ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ? ꯇꯝꯅꯥꯁꯨ ꯃꯄꯤꯗꯣ ꯇꯞꯅ ꯇꯩꯊꯣꯔꯛꯏ. ꯂꯣꯏꯗꯧꯔꯦ. ꯊꯣꯡꯉꯤ. ꯆꯥꯗ꯭ꯔꯤꯌꯦ. ꯀꯩ ꯊꯣꯡꯉꯕ? ꯀꯅꯥꯅ ꯊꯣꯡꯉꯤꯕ? ꯀꯥꯡꯁꯣꯏ. ꯑꯩꯅ. ꯊꯥꯎ ꯊꯨꯝ ꯆꯥꯕ ꯑꯗꯨꯝ ꯌꯥꯔꯤꯗꯤ ꯍꯥꯏꯕꯅꯦ ꯗꯣꯛꯇꯔꯅ. ꯆꯥꯅꯤꯡꯉꯗꯤ ꯈꯔ ꯈꯔ ꯆꯥꯕ ꯍꯧꯕ ꯌꯥꯔꯤ. ꯑꯗꯨꯗ ꯏꯃꯥꯅ ꯊꯥ 3 ꯁꯨꯗꯧꯔꯦ. ꯁꯤꯐꯥꯎꯗꯤ ꯑꯆꯝꯕ ꯆꯥꯎ ꯍꯥꯏꯗꯅ ꯑꯩꯅ ꯆꯥꯗꯕꯅꯤ. ꯑꯩ ꯀꯩꯝꯁꯨ ꯆꯥꯅꯤꯡꯗꯦꯗ. ꯊꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯄꯤꯖꯕꯗ ꯄꯦꯟꯅ ꯆꯥꯈ꯭ꯔꯦ. ꯍꯣ, ꯃꯆꯥ ꯊꯣꯏꯕꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ. ꯏꯆꯥꯗꯨꯁꯨ ꯎꯅꯤꯡꯕꯅꯤ ꯇꯧꯔꯤꯁꯦ. ꯀꯩꯅꯣ, ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯗꯣꯔꯁꯤꯗꯤ. ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯥꯛꯀꯦꯔꯣ ꯍꯧꯖꯤꯛ? ꯆꯥꯛ ꯍꯥꯞꯄꯜꯂꯝꯃꯒꯦ ꯏꯃꯥꯗ. ꯌꯥꯔꯦ ꯌꯥꯔꯦ. ꯂꯥꯛꯄ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧꯔꯦ, ꯑꯗꯨꯅ ꯍꯥꯏꯔꯤꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯅꯤ. ꯑꯗꯣ ꯐꯔꯦ, ꯅꯪꯁꯨ ꯅꯥꯍꯟꯒꯅꯨꯀꯣ. ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯐꯖꯅ ꯆꯥꯊꯣꯛ. ꯊꯝꯖꯔꯣ ꯊꯝꯖꯔꯣ. ꯍꯣꯏ, ꯊꯝꯃꯒꯦ. ꯇꯝꯅ ꯐꯣꯟꯗꯣ ꯃꯥꯅ ꯊꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯐꯃꯨꯡꯗ ꯊꯝꯈ꯭ꯔꯦ. ꯏꯟꯁꯥꯡꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯗꯕꯤ ꯃꯪꯗꯨꯅ ꯐꯝꯕ ꯍꯧꯈ꯭ꯔꯦ. ꯗꯦꯟꯃꯥꯔꯛꯅ ꯉꯔꯥꯡ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯛꯏ. At my farmhouse 2 PM ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ. ꯉꯥꯏꯔꯝꯃꯣ. ꯑꯩꯕꯨ ꯂꯥꯛꯄ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤꯕ ꯅꯪꯁꯦ. ꯑꯩꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝꯁꯤꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ. ꯍꯤꯡꯅ ꯍꯤꯡꯁꯥꯔꯦ. ꯗꯦꯟꯃꯥꯔꯛ ꯑꯃꯝꯕ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯤ, ꯃꯈꯨꯠꯁꯨ. ꯑꯗꯨꯕꯨ ꯃꯆꯤꯝꯕꯥꯜꯒ ꯃꯈꯣꯡꯒꯗꯨꯃꯗꯤ ꯄꯨꯟꯁꯤꯜꯂꯝꯗꯦ. ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯀꯣꯏꯂꯥꯎ ꯂꯧꯔꯛꯏ. ꯃꯁꯥꯒꯤ ꯅꯥꯄꯜꯗꯨꯃꯁꯨ ꯈꯖꯤꯛꯐꯥꯎ ꯃꯥꯡꯗ꯭ꯔꯤ. ꯀꯅꯥꯅꯣ? ꯑꯩ ꯄꯨꯂꯤꯁꯁꯦ ꯊꯥꯗꯣꯛꯑꯣ. ꯑꯩ ꯄꯨꯂꯤꯁꯁꯦ ꯊꯥꯗꯣꯛꯑꯣ. ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯣꯏ ꯍꯤꯡꯒꯅꯤ ꯈꯜꯂꯤꯕ꯭ꯔꯣ? ꯊꯥꯗꯣꯛꯑꯣ. ꯅꯊꯣꯏ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯊꯥꯗꯣꯛꯑꯣ. ꯑꯗꯨꯕꯨ ꯂꯥꯎꯔꯤꯕ ꯃꯆꯤꯟꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯣꯡꯅ ꯈꯟꯅ ꯀꯥꯎꯁꯤꯜꯂꯤ. ꯗꯦꯟꯃꯥꯔꯛ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯏ. ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯔꯒ ꯀꯔꯤꯒꯤ ꯁꯤꯕ ꯀꯤꯔꯤꯅꯣ? ꯐꯠꯇꯕ ꯇꯧꯔꯗꯤ ꯁꯤꯕ ꯀꯤꯗꯕ ꯇꯥꯕꯅꯤ. ꯅꯪꯖꯤꯡ ꯖꯦꯜ ꯃꯇꯥꯗꯨꯒ ꯀꯩꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯅꯣ?